Kacing lang kayo, re. Soybong manam Sabon mo na re. Welcome sa. 好不啦？你进去还有呢，好好嘛。아무다. 이거 할까? Kaya kindoso. 해야지. Asila hapaga khara sahan gani ko do kai roi haba matam no lokthog ga Luirong, luisin lang yan. Hi ma'am, ngasi Kacing Sandal tu Kacing pagi break masa seong ke aga sangga yu takani mana low block ne magi mau pigi hostel am yeng lu se tu coaching center moi class 12 khan nga yem yeng se ne ko aru ge ji jo khoi sat pne ji kho keno yo ko daw re pro lon yo ko daw re ado lambi se tum yeng se lambi nuai Sandal da irang kai su leite Peno isa ka daw sa Kacing so ko dukan sa sang pe adu so mo ye lum yeng se ka ki thong ro ko to so ko adi weather su ngai weather su pase to latio ji video siam loi bu yeng bio yam su sang ro ye tiena fazna nam ngai hona jage myam su support to bio video su loi bu yeng bio chal yo je ko kanna oil pump ma jukana saba hori esida loiga dawre asiga Sandal gi oina oil pump home tour ne asina ayush ki hospital loiga daba kana sari Sandal se development yam porokre asida salaga na Asarfal gi kem le sauna sector ama aduga asida mo ye check post le Asarfal gi Palel hendorok pugi saktam. Palel hendorok puga sede sinju yang pemamale me ko. Doko do iban ye sinju khasa ge daw. Sinju gi masal na sile le. Chip lagi ang khalle. Som same kapune kan same. Kesan itu. Rồi khe thì sa thiết cái đầu rồi quay. Mày am sẽ lọc pio sẽ palel yêu kan da si hotel se lei bne. Somdana Kacing somdana palel. Do si da lei re. Ko je thiết lagi. Viewers ke. Kasi di ay gatsan min nam ni na ma kaw ay nam ning sing han la se. Hao bra. Yo tin thi hai ni. Ko ho ma. Taste to ba. Hao ni ba. Nah, Tengangga, Kampraga. Mấy này, hơi một tay gì nè. Kacing lang kayo, re. Soybong manam Sabon mo na re. Welcome sa. Siyon. Ako yung sak pasagraba sila may uzane je may hostel dene lai je
ꯀꯛꯆꯤꯡꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯂꯩꯌꯦ ꯆꯥꯛꯁꯨꯕꯤꯒ ꯕꯣꯔꯥ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯔꯒ ꯀꯔꯤꯔꯣ ꯅꯪ ꯆꯥꯒꯗꯧꯕꯁꯦ ꯁꯤꯅꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯌꯥꯝ ꯍꯣꯡꯕ ꯃꯐꯝꯅꯦ ꯁꯤ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯁꯨ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯃꯃꯥꯏ ꯑꯣꯜꯂꯒ ꯂꯩꯕꯁꯦ ꯑꯁꯣꯝꯒꯤꯅ ꯈꯔ ꯇꯥꯡꯉꯦ ꯁꯦ ꯂꯝꯕꯤꯁꯤ ꯐꯖꯅ ꯎꯠꯄꯤꯔꯒꯦ ꯁꯣꯝꯗ ꯑꯃꯈꯛꯇꯪ ꯗꯦꯃꯣ ꯇꯧꯕꯤꯌꯨ ꯃꯈꯣꯟ ꯇꯧꯀꯣ ꯀꯔꯝ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯤꯗ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯑꯁꯤꯗ ꯆꯠꯂꯒꯗꯤ ꯑꯁꯤꯗ ꯆꯠꯂꯒꯅ ꯀꯩꯊꯦꯜ ꯃꯆꯥ ꯂꯩꯕꯅꯦꯕꯀꯣ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯛꯑꯒ ꯁꯤ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯂꯝꯕꯤꯁꯤꯗ ꯑꯁꯤꯒꯤ ꯖꯪꯁꯟꯁꯤꯗꯀꯣ ꯑꯁꯤꯗ ꯀꯔꯤ ꯑꯃ ꯎꯠꯀꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝꯅ ꯍꯥꯎꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯆꯥꯅꯕꯗꯣ ꯁꯤꯗ ꯁꯦꯝꯃꯝꯃꯦ ꯆꯥꯛꯁꯨꯕꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯑꯣꯏꯔꯝꯃꯦ ꯀꯩꯅꯣ ꯍꯥꯞꯄꯤꯁꯤ ꯁꯤꯗ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯁꯨ ꯍꯥꯞꯄ꯭ꯔꯣ? ꯉꯥꯏꯔꯣꯡꯁꯨ ꯍꯥꯞꯄꯀꯣ ꯉꯥꯔꯤ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣꯗꯣ ꯂꯧꯊꯣꯛꯀꯗꯕ ꯂꯥꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯁꯤꯗꯅ ꯀꯌꯥ ꯁꯥꯏꯅꯣ ꯃꯃꯜ ꯑꯁꯤ ꯂꯥꯁꯤꯗ ꯍꯥꯞꯄꯒ ꯈꯔ ꯁꯥꯍꯟꯒꯅꯤꯕꯀꯣ ꯑꯗꯨꯒ ꯀꯥꯏꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯣꯠ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯊꯝꯗꯣꯏꯅꯦꯕ ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯆꯤꯅꯤ ꯃꯆꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯈꯟꯕ ꯌꯥꯝꯃꯟꯗꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯐꯖꯕꯗꯤ ꯌꯥꯎꯕ꯭ꯔꯣ ꯐꯖꯕꯅ ꯁꯤ ꯃꯃꯜꯁꯤ ꯀꯌꯥꯅꯤ ꯈꯪꯕ꯭ꯔꯣ ꯚꯥꯏ ꯀꯌꯥ 150 150ꯒꯤꯅꯦ ꯍꯥꯏꯌꯦꯁꯦ ꯁꯤ 150ꯒꯤ ꯁꯤꯅ 150 ꯍꯥ 200 ꯍꯥꯏꯕ꯭ꯔꯣ 250 ꯍꯥꯏꯕ꯭ꯔꯣ 150 ꯁꯤꯅ 150 ꯌꯥꯝ ꯃꯃꯜꯁꯨ ꯍꯣꯡꯉꯦ ꯑꯁꯤ ꯀꯪꯂꯩ ꯁ꯭ꯇꯣꯔ ꯍꯥꯏꯕꯅꯤ ꯅꯣꯏꯗꯣ ꯀꯪꯂꯩ ꯁ꯭ꯇꯣꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯂꯩꯕꯅꯦ ꯁꯤ ꯃꯥꯔꯇꯤꯟ ꯒ꯭ꯔꯥꯃꯔ ꯁ꯭ꯀꯨꯜꯗꯣ ꯑꯥꯗ ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯑꯒ ꯁꯤꯅ ꯀꯛꯆꯤꯡ ꯆꯠꯄ ꯂꯝꯕꯤꯅꯦ ꯑꯗꯨꯝ ꯑꯁꯤ ꯃꯇꯥꯏ ꯇꯣꯜ ꯇꯦꯛꯁꯀꯤ ꯑꯣꯄꯣꯖꯤꯠꯇ ꯄꯣꯠ ꯆꯩ ꯂꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯤ ꯀꯟꯅ ꯁꯛꯇꯣ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯚꯥꯏ ꯅꯪ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯛꯏꯁꯤ ꯀꯩꯅꯣ ꯑꯩ ꯄꯨꯔꯥ ꯃꯨ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯂꯝꯕꯤ ꯐꯠꯇꯕ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯔꯥꯏꯠ ꯆꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯔꯥꯏꯠ ꯍꯥꯏꯗꯣꯏꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥꯅ ꯑꯣꯏꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ ꯖꯥꯠꯅꯦ ꯄꯨꯡ ꯑꯃꯁꯨ ꯐꯥꯗꯦꯕ ꯆꯥꯟꯗꯦꯜ ꯇꯨ ꯀꯛꯆꯤꯡꯁꯦ 이브닝 와이드 라가 뭐기 싱주 보라고 뭐 싸라가 좀 한거 라디오 라서 까지 까이고 났대다 격칭 넘가요 그래 거기 격칭 넘가이네 뭐 비용 남아 짱게 먼저 보지 그래 아이 주 캐스리 싸게 짜게 안 라면 캐스리 싸게 되게 인상 내게
ꯅꯪꯗꯤ ꯀꯔꯝꯕ ꯈꯦꯆꯤ ꯆꯥꯒꯗꯕ꯭ꯔꯥ ꯑꯩꯗꯤ ꯎꯇꯤ ꯊꯣꯡꯕ ꯂꯩꯔꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯛꯈ꯭ꯔꯦ ꯉꯁꯤ ꯈꯔ ꯅꯣꯡ ꯆꯨꯔꯛꯄꯒ ꯏꯃꯥꯟꯅꯕꯁꯨ ꯊꯦꯡꯅꯔꯛꯄꯒ ꯔꯦꯟꯀꯣꯠ ꯍꯥꯞꯈ꯭ꯔꯣ ꯂꯤꯑꯣꯅ ꯀꯟꯅ ꯈꯣꯡꯉ ꯂꯩ ꯑꯩꯈꯣꯏꯗꯨ ꯎꯕ꯭ꯔꯣ ꯅꯣꯡ ꯂꯣꯏ ꯆꯣꯠꯈ꯭ꯔꯦ ꯑꯒꯁꯪꯒꯤ ꯇꯨꯄꯤ ꯍꯧꯔꯛꯄꯅꯦ ꯑꯗꯨ ꯐꯥꯎꯗꯤ ꯍꯩꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯔꯛꯄ ꯀꯛꯆꯤꯡ ꯕꯣꯔꯥ ꯂꯩꯔꯦ ꯑꯩꯒꯤ ꯂꯧꯈ꯭ꯔꯒꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯒꯁꯪꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯅꯪꯒꯤꯗꯣ ꯑꯁꯥꯕꯗꯨꯅꯦꯍꯦ ꯍꯣꯔꯦꯟ ꯑꯩꯒꯤ ꯑꯏꯪꯕ ꯂꯧꯔꯝꯗꯅ ꯆꯨꯝꯃꯦꯀꯣ ꯑꯦ ꯁꯤ ꯅꯠꯇꯦꯍꯦ ꯑꯃꯗ ꯑꯣꯏꯔꯝꯅꯤ ꯑꯃꯨꯕꯗ ꯍꯥꯞꯄꯅꯦ ꯅꯪꯒꯤꯗꯣ ꯚꯥꯏ ꯀꯛꯆꯤꯡ ꯑꯁꯤꯅ ꯆꯦꯡꯒꯤ ꯆꯛꯁꯨꯕꯤꯒ ꯕꯣꯔꯥꯒ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯅꯣꯡꯁꯨ ꯂꯣꯏ ꯆꯣꯠꯈ꯭ꯔꯦ ꯌꯥꯝ ꯆꯨꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯏꯁꯨ ꯑꯁꯤꯗꯤ ꯆꯣꯠꯇꯦ ꯑꯗꯨꯏꯁꯨ ꯑꯁꯤ ꯂꯣꯏ ꯆꯣꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯀꯔꯤ ꯁꯦꯝꯃꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯥꯎꯗ ꯃꯌꯥꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ ꯍꯥꯏꯔꯒ ꯃꯌꯥꯝ ꯊꯥꯖꯅꯩ ꯕꯥꯏ ꯕꯥꯏ ꯇꯥꯗ ꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯔꯛꯈ꯭ꯔꯦ ꯑꯍꯤꯡ ꯌꯧꯔꯛꯄꯒ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ